mafam khudimактagi malem khudimактagi laknaba miyam sing thumpham so oigdobini masigi maraksida ekoi loan su bukhatpa ngamhonaba akoi kunaya sigi sakam masak ta naba ekoi loan su gumba doni haina koina ongthok sa ko hinjanaba malem hongli ba ani gi maraksida koina punaba koi honahodo ne habsima ekoi dp na su jana mai sina ms na sanction gi ba akoi manipuri loan asibo koi tamna lai sing utho pinabo gidamakta panganna gidamakta sanction lakhiba ayam adu bandirame masi kari gidamakta MSF ta kari gidamakta masi khongthang asi lokal no haibasi ekoi kudimangna khangminaba macha maduna ekoi ngai sing ja singna ekoi manipur gi miyamda manipur gi mahiruk singda ekoi mitna kung singan ba madi loan asigi magi magun magi saktam asigo akoi minari proof ino ta santok nabagi ai kadarba asigi program ma kami haina ai lose masi MSF ki wakal lodi koi khanu ko asia da koi political gi koi khumjat ta koi sa ama oina koi la matunda manipur gi miyam sing asi koi marek mahok thoni himla me habasi akoi kudimang na khanaraba khangai sina hairlaba makhang masi iromdom engak lomagi adogi akoina mahi du akoi kudimang na phangi habasi akoi kudimang na khanaro phoni masida akoina ngasi demo akoina yengbe alili sakal ri balamjen gi sel sida akoi gi loan gi bamasi kari thata lege habasi nasi chapel biba new bagi civilization gi globalization gi chapel biba ani sing marakta aikoi gi manipuri loan asi aikoi na kuntoga thamaga chapel traba globalization gi dongan dongan problem sing wei ai loan wei culture wei makoi duga aikoi gi nangana sakhrana aikoi culture gi bom na kari wei ai habisi aikoi gi loan asi fai pu hakak tagi himiner ga pur kudi mangna season regala laba ling linggo sa khak oina community amaga wa phogdo phojingi loan ama oirak laba adum nuba thak adugi loan adu aikoi kudi mang ngasidi mirai da pugum tawle manipuri loan da mahi masing tamhanmiyo amadi manipuri loan da tamna laik sing phanganmiyo hay matamda aikoi loan ngangjari ba akoi manipuri singna bokta kari kana da hai bagi wakhalon thakti yorogani madu lebak tu mangja ba makak oigani harasi akoina loan sini matanda mahiro yama oina kene tigat char ko matanda akoina kaya ma da ta ya musu phangi aduga loan sigi hausi manthar ki ba data me ya musu pha masina ta pade akoi ki minari ko pudi mamna so akoi loan si he mirai pugum masidi to kusina akoi ngai sisu koi manipur sumang ya wi londa la kusini matam amada 1951 da akoi india manipur ga samu puli ge matam da akoi na phangsak ki ba data khra da koi loan manipur loan ngam basi 4,85,787 semaina ngam me na YM only gi 1964 gi like this mine koi phangi su koi thene madugi matungda 1981 gi census of India gi report da akoi sada 67% ngam he matamdu da koi mi gi population asi lakh tara mu rame hai basi madugi matungda 2011 gi census da akoi na phangba data da khangai sing khabiram da koi 43.82 hai hengkalakadra hairiga mangdara bosi masigi thakta ekoi kudimangna akoi ngangnariba lingle bosori basi sina takodi ekoi loan se mangi haidna ekoi na bosi maduna maram oikanda MSF na ekoi tonga ba mahilo sing pula kanda akoi tamna laik sing akoi phangan biyo haidna ekoi khongsan kyam sang gre imai sing pula ga so ekoi khongsan kyam so ekoi tamna laik sing phangan biyo haidna ekoi khongsan kyam so koi section ki adugo
masigi larik-sing asi tamna larik-sing reference book oibe study materials oibe yamang larik oibe akoi haibusing asi Manipuri lon da phanganam gidam MSA na hanbal leitana Manipur miyam amadi larik-sing da sanction gane habsidi lon asi masak asi akoi na khangi India ki lon lising amaga lising ama chatuk yankhai ni thoi rongi manungda akoi Manipuri lon su tongthin nganduna nipan suba schedule 1992 के अगस्त के तारीख 5 सुबह schedule चनकी मधु की मतुंगदा मणिपुर लेगा ना होखिबा लिशिंग अमगा जमापन 1979 दा मणिपुरी ऑफिशियल लैंग्वेज एक्ट 1979 हाइगना लाउथोगा ना खोगी मणिपुर की लेरिबा डिपार्टमेंट खुदिमंगना ऑर्डर थोको बोयरो नत्रगा लेंगा डिपार्टमेंट सिगी नोटिंग थोको बोयरो कोई मणिपुरी लोन द थोको दने हाइगना खोगी Manipur language, Manipur official language in 1979 hai dal le madu ko masi ko lenga na su hari balon na sigi piram baba Manipur official language in 1979 su piram baba sikum baba lo na siu Manipur lenga na su ngasi su ya de le aduga schedule chalaba ipan su schedule chalaba lo na sisu ngasi akoi mahi masi tamada bokta danabaki ibam amada nasi lei habsine masina tapodi ekoi lamdam masigi miyam amadi kunai sigi miyam ekoi loan si mutki matamda ekoi mutkane habse ekoi khudimangna khangmina ba matsangi ekoi population di ekoi malem saphat damjen sida ekoi miyam su puri bani ekoi civilization puri bani masi ekoi civilization asigi khumjat da population asina puraga sumsa khagani sum pura sakhagani akoi culture akoi history se chemai da ni ilagale hobani maduna akoi culture akoi loan akoi physics saksa khudima akoi kanjana ba amadi malem di homotli ba ise asida akoi loan sing asibo kusan bi yana bagi ani tuna chapina ba yana bi khongtang sing akoi na lomina ba mathok ta ani madugi matungda Manipur हाइबसी अखोने याम लाइट लोम थोकते हाइबदी ngasi ट्रांजिशन रेलवे की थुंफम फाव गसकदबा लंदम क कोइबनी मसिदा कुई साउथ कोरिया दिके होरगा नॉर्थ कोरिया थाईलैंड चीना वियतनाम कंबोडिया मतक फाव ग सखखंदा यागी मयो लेंगा ग तागदुरनी मफम मसिदा अहुम पोट फंगनी मफम खुदिमक्तगी माले खुदिमक्तगी लादबा मियाम सिंग थुंफम सो एगदोबिनी masigi maraksida ekoi loan su bukhatpam namhonaba akoi khunaya sigi sakam masakta nabar ekoi loan su kuma loni haina koina okthok sa ko hinjanaba maleng hongli ba ani gi maraksida koina punaba koi konaho do ne habsima maga itinse gi punam kagasari ado maha tarpadi